ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯔꯨꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯦꯁ꯭ꯋꯔ ꯊꯣꯛꯆꯣꯝꯅ ꯏꯕꯤꯕ ꯆꯥꯖꯤꯟꯕꯤ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯀꯔꯤꯝꯇ ꯊꯥꯛꯇꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯅ ꯃꯌꯥꯝꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯐꯕ ꯑꯆꯨꯝꯕꯇꯃꯛ ꯂꯧꯁꯤꯟꯕꯤꯔꯒ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯇꯤ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯇꯧ ꯂꯩꯕꯤꯅ ꯈꯜꯂꯝꯃꯤ, ꯗꯥ ꯈꯝꯕꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ꯫ ꯃꯥꯅ ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯈꯜꯂꯒ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗ ꯍꯥꯎꯅ ꯆꯥꯕ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯊꯑꯣꯏꯅ ꯄꯥꯈꯣꯡ ꯆꯟꯕꯅꯤ꯫ ꯄꯨꯟꯁꯤ ꯑꯁꯤꯗ ꯆꯦꯡꯌꯦꯟꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯅꯣꯡꯅ ꯅꯣꯡꯅ ꯍꯥꯎꯅ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯎꯠꯄꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯈꯦꯟꯅꯃꯟꯅ ꯈꯦꯟꯅꯃꯟꯕ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯤꯄꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯒꯨꯝꯕꯒꯤ ꯆꯦꯡꯌꯦꯟꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯋꯥꯗꯨꯗꯤ ꯂꯥꯞꯅ ꯊꯝꯈꯣ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯔꯥ ꯅꯥꯝꯃ ꯑꯃꯇ ꯆꯥꯔꯕꯁꯨ ꯃꯁꯨꯡꯂꯥꯡꯒꯤꯗꯃꯛꯇ ꯍꯦꯟꯗꯣꯛꯅ ꯉꯝꯒꯅꯤ꯫ ꯐꯅꯗꯨꯝ ꯐꯔꯦ, ꯑꯄꯪꯕꯤ ꯃꯥꯜꯍꯜꯂꯒ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒꯦ꯫ ꯏꯀꯥꯏꯕꯗꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯀꯦ꯫ ꯃꯁꯤꯅ ꯏꯃꯥ ꯕꯕꯥ ꯑꯅꯤꯗꯁꯨ ꯃꯆꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯂꯥꯏꯅ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯅꯨꯡ ꯑꯃꯠꯇꯅ ꯑꯃꯨꯛꯇꯗ ꯎꯆꯦꯛ ꯑꯅꯤ ꯍꯥꯠꯄ ꯍꯥꯏꯕꯗꯨꯁꯨ ꯇꯥꯔꯦ꯫ ꯑꯩꯒꯤ ꯑꯄꯪꯕꯤꯒꯤ ꯃꯇꯧ ꯑꯣꯏꯕ ꯂꯥꯡꯅ ꯗꯥ ꯈꯝꯕꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯥꯔꯒꯦ꯫ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯃꯥꯡꯑꯣꯏꯅꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯁꯦꯔ ꯑꯍꯨꯝꯃꯨꯛ ꯐꯤꯒꯤ ꯈꯥꯎ ꯑꯃꯗ ꯍꯥꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯦꯃꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯉꯁꯤꯁꯨ ꯃꯦꯃꯤ ꯃꯉꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯂꯩꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯣꯠꯌꯨꯝ ꯑꯣꯏꯔꯤꯕ ꯈꯥꯎꯗꯨ ꯎꯕꯗ ꯆꯤꯡꯅꯅ ꯍꯪꯂꯛꯏ, "ꯀꯔꯤꯅꯣ ꯏꯆꯦ, ꯈꯥꯎꯗꯨꯗ ꯌꯥꯎꯔꯤꯕꯗꯨꯕꯣ?" ꯃꯇꯧ ꯂꯩꯕꯤ ꯈꯨꯝꯗꯅ ꯃꯉꯣꯟꯗ ꯀꯥꯈꯠꯂꯛꯏ꯫ ꯄꯪꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯦꯃꯤꯒꯤ ꯐꯤꯁꯥꯗ ꯍꯥꯟꯅꯒꯨꯝ ꯉꯥꯕꯒꯨꯝ ꯐꯝꯕꯒꯨꯝ ꯇꯧꯔꯒ ꯐꯝꯃꯤ꯫ "ꯃꯦꯃꯤ, ꯅꯈꯣꯏꯒꯤ ꯆꯥꯛ ꯑꯍꯥꯎꯕ ꯆꯦꯡꯗꯣ ꯀꯧꯇꯥ 2ꯗ ꯄꯤꯌꯣ꯫ ꯑꯩꯅ ꯄꯨꯔꯛꯏꯕ ꯆꯦꯡꯁꯦ ꯀꯧꯇꯥ 3ꯅꯦ꯫ ꯃꯁꯤꯒ ꯑꯣꯟꯅꯁꯦ꯫ ꯗꯨꯀꯥꯟꯗꯒꯤ ꯂꯧꯔꯨꯒꯦ ꯍꯥꯏꯕꯕꯨ ꯆꯦꯡꯁꯛ ꯑꯣꯟꯅꯈꯤꯗ꯭ꯔ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯁꯧꯒ꯭ꯔꯤꯁꯨ ꯂꯩꯒꯦ, ꯂꯨꯄꯥ 100ꯁꯤꯒꯤ ꯍꯦꯛꯄꯤꯔꯨꯆꯣ." ꯃꯦꯃꯤꯗꯨ ꯇꯤꯛ ꯇꯤꯛ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡꯗꯤ ꯏꯆꯦꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯁꯤꯡꯕ ꯋꯥꯠꯂꯦꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯉꯁꯤꯅ ꯇꯥꯆꯧꯗꯒꯤ ꯏꯆꯦꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯪꯂꯕ꯭ꯔꯣ? ꯉꯔꯥꯡꯒꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯑꯣꯡꯗꯨꯗ ꯏꯆꯦꯅ ꯍꯛꯁꯤꯟꯅ ꯈꯜꯂꯨꯔꯤꯕ ꯑꯣꯏꯔꯦ꯫ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯑꯄꯪꯕ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ." ꯃꯇꯧ ꯂꯩꯕꯤ ꯍꯥꯏꯔꯞ ꯏꯀꯥꯏ꯫ ꯃꯦꯃꯤꯒꯤ ꯃꯃꯥꯡꯗ ꯑꯄꯪꯕ ꯁꯥꯕꯒꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯨ ꯀꯨꯏꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯃꯦꯃꯤ ꯃꯇꯧ ꯂꯩꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏꯅꯗꯦ꯫ ꯃꯈꯣꯏ ꯀꯣꯠꯁꯤ ꯀꯣꯠꯂꯒ ꯃꯦꯃꯤꯗ ꯍꯥꯏꯔꯛꯏ, "ꯃꯦꯃꯤ, ꯑꯩꯍꯥꯛꯁꯦ ꯑꯄꯪꯕꯤ ꯅꯠꯇꯦ, ꯄꯪꯁꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯄꯪꯁꯤꯟꯅꯕꯒꯤ ꯃꯇꯧꯁꯤꯅ ꯅꯈꯣꯏ ꯇꯥꯆꯧꯕꯨ ꯐꯥꯒꯗꯧꯔꯤꯕꯅꯤ꯫ ꯁꯧꯒ꯭ꯔꯤꯗ ꯀꯔꯤꯝꯇ ꯊꯥꯛꯇꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡꯕꯨ ꯀꯌꯥꯝ ꯍꯥꯎꯗꯣꯏꯅꯣ? ꯃꯗꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯡ ꯆꯟꯕꯅꯤ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯆꯥꯡ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯎꯅ ꯆꯥꯈꯤꯕꯗꯣ ꯃꯗꯣ ꯑꯩꯒꯤ ꯑꯍꯥꯎꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯎꯇꯕꯗꯣ ꯑꯩꯒꯤꯁꯨ ꯍꯥꯎꯇꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯠꯇꯧꯕ ꯑꯣꯏꯔꯕꯁꯨ ꯃꯗꯣ ꯃꯍꯥꯛꯀꯤꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯇꯥꯠ ꯅꯠꯇ꯭ꯔꯒ ꯂꯧꯅꯝꯕ ꯍꯥꯏꯕꯗꯣ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡꯁꯤꯒꯤ ꯃꯍꯨꯠ ꯅꯈꯣꯏꯗꯒꯤ ꯄꯨꯗꯅ ꯈꯛꯇꯣꯛꯂꯣꯏ꯫ ꯑꯗꯨꯅ ꯁꯧꯒ꯭ꯔꯤ ꯍꯥꯏꯕꯗꯨꯁꯨ ꯍꯦꯛꯂꯨꯔꯣ꯫ ꯁꯦ, ꯂꯨꯄꯥ 100ꯁꯦ ꯄꯥꯏꯁꯤꯜꯂꯣ." ꯃꯦꯃꯤ ꯄꯩꯁꯥ ꯄꯤꯔꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯦ, ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯃꯇꯧ ꯂꯩꯕꯤꯅ ꯃꯕꯨꯡꯕꯨ ꯅꯨꯡꯁꯤꯖꯕꯁꯤ ꯎꯕꯗ ꯃꯊꯃꯣꯏꯗ ꯁꯣꯛꯂ ꯃꯥꯜꯂꯦ꯫ ꯃꯃꯤꯗꯒꯤꯁꯨ ꯃꯄꯤ ꯇꯥꯔꯛꯏ꯫ ꯑꯗꯨꯅ ꯃꯇꯧ ꯂꯩꯕꯤꯗ
ꯌꯦꯡꯂꯛꯂꯒ ꯁꯣꯟꯊꯥꯅꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯏꯆꯦ, ꯁꯧꯒ꯭ꯔꯤꯗꯨꯕꯨꯗꯤ ꯑꯩ ꯍꯦꯛꯂꯨꯔꯒꯦ, ꯑꯗꯨꯒ ꯄꯩꯁꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ. ꯃꯗꯣ ꯏꯆꯦꯅ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯅ ꯄꯤꯔꯛꯄ ꯑꯣꯏꯔꯕꯁꯨ ꯋꯥꯈꯟꯗ ꯂꯥꯟꯅ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏ. ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯃꯇꯧ ꯑꯁꯤꯗ ꯀꯔꯦꯝꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ. ꯂꯩꯀꯥꯏꯗ ꯁꯧꯒ꯭ꯔꯤ ꯆꯔꯥ ꯑꯃꯒꯤ ꯀꯅꯥꯅ ꯃꯃꯜ ꯂꯧꯅꯕꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯃꯤ ꯐꯤꯁꯥꯈꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯏꯪꯈꯣꯜ ꯇꯝꯅ ꯆꯠꯂꯤ. ꯃꯇꯧ ꯂꯩꯕꯤꯁꯨ ꯃꯦꯃꯤꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ. ꯃꯦꯃꯤꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯅ ꯈꯟꯗꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯦꯃꯤ, ꯂꯩꯍꯟꯅꯤꯡꯕ ꯃꯤꯗ ꯌꯣꯜꯂꯤꯕ ꯃꯤꯗꯨꯅ ꯇꯥꯡꯅ ꯌꯣꯜꯂꯝꯃꯅꯤ, ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ ꯈꯟꯅ ꯌꯣꯜꯂꯝꯃꯅꯤ. ꯂꯩꯒꯗꯧꯔꯤꯕ ꯃꯤꯗꯨꯒꯤ ꯊꯃꯣꯏ ꯃꯁꯛ ꯌꯦꯡꯂꯤꯕꯅꯤ. ꯃꯁꯤꯗꯕꯨ ꯂꯩꯗꯅ ꯀꯔꯝꯅ ꯇꯣꯛꯀꯅꯤ? ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯆꯥꯡꯌꯦꯡꯗ ꯐꯦꯜ ꯑꯣꯏꯅꯤꯡꯗꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯇꯥꯆꯧꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯟꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ? ꯂꯩꯔꯤꯕ ꯑꯩꯅꯁꯨ ꯄꯥꯝꯖꯅ ꯂꯩꯅꯤꯡꯅ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯌꯣꯟꯕ ꯑꯔꯩꯕꯒꯤ ꯈꯔ ꯈꯜꯂꯣ. ꯃꯦꯃꯤ ꯚꯥꯞ ꯇꯥꯔꯦ, ꯑꯗꯨꯅ ꯈꯨꯝꯗ꯭ꯔꯦ. ꯃꯊꯃꯣꯏꯗꯗꯤ ꯈꯜꯂꯤ, ꯏꯆꯦ ꯃꯇꯧ ꯂꯩꯕꯤꯅ ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯦ. ꯁꯧꯒ꯭ꯔꯤꯗꯨ ꯈꯨꯗꯥꯞ ꯑꯆꯧꯕ ꯑꯃ ꯍꯦꯛꯂꯛꯂꯒ ꯃꯇꯧ ꯂꯩꯕꯤꯗ ꯄꯤꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯕꯨ ꯉꯔꯥꯡ ꯇꯥꯆꯧꯅ ꯍꯥꯎꯅ ꯆꯥꯈꯤꯕ ꯈꯨꯊꯣꯡꯗ ꯊꯣꯡꯒꯗꯧꯔꯤꯕ꯭ꯔꯣ? ꯃꯇꯧ ꯂꯩꯕꯤꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯇꯨꯡ ꯏꯟꯅꯦꯅ ꯏꯜꯂꯕꯗꯤ ꯑꯃꯨꯛ ꯏꯟꯕ ꯇꯥꯔꯦꯗꯅ. ꯃꯉꯣꯟꯗ ꯍꯥꯎꯈꯤꯕꯗꯧꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ. ꯃꯦꯃꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯐꯔꯦ ꯏꯆꯦ, ꯏꯆꯦꯒꯤ ꯃꯑꯣꯡꯁꯤꯃꯛ ꯑꯩꯅ ꯇꯥꯆꯧꯗ ꯇꯝꯒꯅꯤ. ꯃꯁꯤꯗꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯔꯝꯅ ꯀꯥꯟꯒꯗꯧꯔꯤꯕ? ꯑꯗꯨ ꯏꯆꯦ, ꯊꯣꯡꯕꯗꯤ ꯅꯇꯣꯝꯗꯒꯤ ꯊꯣꯡꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯥꯃ ꯏꯅꯦ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯅꯕ ꯊꯣꯡꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯑꯈꯣꯡꯕ ꯍꯨꯏꯁꯦ ꯄꯪꯅ ꯆꯤꯛꯇꯕꯅꯤ. ꯍꯦꯟꯖꯥꯡꯅ ꯀꯔꯥ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯃꯗꯣ ꯍꯥꯎꯇ꯭ꯔꯕꯅꯤ. ꯉꯁꯤꯒꯤ ꯑꯩꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯈꯣꯡꯗꯅ ꯆꯤꯛꯄ ꯑꯦꯟꯁꯥꯡꯅꯤ. ꯍꯣꯔꯦꯟ ꯆꯥꯔꯒ ꯁꯣꯏꯗꯅ ꯈꯪꯒꯅꯤ. ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯏꯃꯥ ꯕꯕꯥꯅꯁꯨ ꯏꯜꯂꯛꯅꯕ. ꯅꯣꯡ ꯐꯥꯗꯣꯛ ꯑꯄꯪꯕ ꯇꯥꯕ, ꯅꯣꯡ ꯐꯥꯗꯣꯛ ꯃꯤꯁꯦꯛ ꯆꯥꯕ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯑꯩꯒꯤ ꯊꯥꯛꯁꯤ ꯃꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ. ꯀꯔꯤꯝꯇ ꯊꯥꯛꯇꯅ ꯊꯣꯡꯕ ꯁꯧꯒ꯭ꯔꯤꯒꯤ ꯃꯍꯥꯎꯗ ꯑꯗꯨꯝ ꯚꯥꯞ ꯇꯥꯒꯅꯤ. ꯃꯗꯨꯗ ꯇꯥꯗ꯭ꯔꯒꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯡꯒꯤ ꯄꯦꯔꯨꯛ ꯆꯥꯕꯒꯤ ꯃꯇꯥꯡ ꯑꯃ ꯀꯧ ꯂꯤꯁꯤꯜꯂꯒ ꯂꯣꯏꯔꯦ. ꯃꯗꯨꯗ ꯃꯦꯃꯤꯅ ꯁꯤꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗ ꯏꯆꯦ, ꯆꯤꯡꯈꯨꯕ ꯖꯨꯕꯔꯥꯖꯅꯗꯤ ꯂꯥꯏꯔ ꯃꯆꯥ ꯈꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯥꯔꯤꯈꯤꯕꯅꯤꯀꯣ. ꯏꯆꯦꯕꯨ ꯊꯣꯏꯕꯤꯒꯤ ꯂꯤꯡꯖꯦꯜ ꯆꯦꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯃꯇꯧ ꯂꯩꯕꯤꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤꯒꯤ ꯂꯤꯡꯖꯦꯜꯗꯤ ꯈꯝꯕ ꯃꯥꯅ ꯐꯍꯟꯕꯅꯤ. ꯅꯈꯣꯏꯒꯤ ꯈꯝꯕꯁꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ. ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ. ꯁꯧꯒ꯭ꯔꯤ ꯂꯩꯈꯤ, ꯍꯥꯎꯅ ꯆꯥꯔꯨꯅꯦ ꯍꯥꯏꯅ ꯈꯔ ꯇꯝꯃꯨꯀꯣ. ꯃꯇꯧ ꯂꯩꯕꯤ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ. ꯃꯇꯧ ꯂꯩꯕꯤ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ. ꯊꯣꯡꯉꯝꯗꯥꯏ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯋꯥꯈꯜ ꯈꯜꯂꯛꯏ. ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯎꯅ ꯎꯅ ꯊꯤ ꯅꯦꯠꯄ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯅꯨꯡꯁꯤꯔꯨꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯅꯤꯡꯂꯨꯕꯗꯒꯤꯅꯤ. ꯃꯁꯤꯗ ꯏꯃꯥꯅ ꯀꯔꯤ ꯈꯟꯒꯅꯤ? ꯑꯗꯨꯒ ꯕꯕꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ? ꯈꯟꯅꯤꯡꯕ ꯑꯃ ꯈꯜꯂꯁꯅꯨ. ꯃꯤꯀꯨꯞ ꯑꯃꯇꯪ ꯄꯪꯗ ꯄꯪꯂꯤꯕꯤ ꯁꯥꯔꯒ ꯑꯩꯒꯤ ꯅꯨꯡꯄꯥꯟ ꯑꯅꯤꯒꯤ ꯃꯁꯛꯁꯤ ꯏꯃꯥ ꯕꯕꯥꯗ ꯈꯪꯍꯜꯂꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯄꯥ ꯙꯅꯔꯥꯖ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯏꯄꯥ ꯑꯣꯐꯤꯁ ꯃꯇꯝ ꯑꯣꯏꯔꯦ. ꯉꯥꯏꯈꯣꯅꯦ, ꯉꯁꯤꯗꯤ ꯅꯃꯥꯅ ꯋꯥꯇꯥ ꯑꯃ ꯇꯧꯏꯅꯦ. ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤꯕ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡ ꯑꯃ ꯏꯆꯥꯅ ꯄꯤꯖꯒꯅꯤ ꯍꯥꯏꯅꯦ. ꯃꯗꯨ ꯇꯥꯕꯗ ꯏꯄꯥꯗꯤ ꯉꯁꯥꯏꯗꯒꯤ ꯆꯥꯛꯁꯤ ꯈꯪꯂꯥꯝ ꯂꯥꯝꯕꯗꯧꯅ ꯇꯧꯏ. ꯑꯗꯨꯕꯨ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝꯗꯤ ꯏꯅꯝ ꯅꯝꯗꯦꯗ ꯏꯄꯥꯕꯣ. ꯃꯇꯧ ꯂꯩꯕꯤ ꯅꯣꯛꯅꯤꯡꯂꯝꯃꯤ. ꯕꯕꯥ, ꯑꯈꯣꯡꯕ ꯍꯨꯏꯁꯦ ꯄꯪꯅ ꯆꯤꯛꯇꯕꯅꯤ. ꯑꯦꯟꯁꯥꯡꯅ ꯀꯔꯥ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯃꯗꯣ ꯍꯥꯎꯇ꯭ꯔꯕꯅꯤ. ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯟꯁꯥꯡꯁꯤꯗꯤ ꯈꯣꯡꯗꯅ ꯆꯤꯛꯄ ꯑꯦꯟꯁꯥꯡꯅꯤ. ꯍꯣꯔꯦꯟ ꯆꯥꯔꯒ ꯁꯣꯏꯗꯅ ꯈꯪꯒꯅꯤ. ꯕꯕꯥꯅ ꯐꯤ ꯁꯦꯠꯂꯒ ꯂꯩꯕꯤꯔꯝꯃꯣ, ꯅꯆꯥꯅ ꯄꯨꯊꯣꯛꯆꯔꯛꯂꯒꯦ. ꯙꯅꯔꯥꯖꯅ ꯃꯣꯟꯊꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯈꯣꯡꯗꯅ ꯆꯤꯛꯄ ꯑꯦꯟꯁꯥꯡ ꯍꯥꯏꯕ? ꯏꯆꯥꯒꯤ ꯌꯦꯟꯁꯥꯡꯒꯤ ꯃꯒꯨꯟꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯄ꯭ꯔꯚꯨ ꯍꯦꯛ, ꯆꯥꯅꯤꯡꯉꯩꯗꯀꯣ ꯑꯩꯕꯣ. ꯑꯁꯤ ꯍꯥꯏꯔꯒ ꯙꯅꯔꯥꯖ ꯊꯣꯛꯈꯤ.
ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯒ ꯙꯅꯔꯥꯖ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯅꯥꯇꯣꯝꯕꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯤ ꯋꯥꯡꯃꯗ ꯃꯥꯌꯣꯛꯅꯗꯨꯅ ꯐꯝꯂꯒ ꯃꯆꯥꯅꯨꯄꯤ ꯃꯇꯧ ꯂꯩꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯊꯣꯔꯛꯄꯗꯨ ꯉꯥꯏꯔꯤ꯫ ꯃꯕꯥꯅꯤꯃꯛ ꯏꯟꯁꯥꯡ ꯍꯥꯎꯒꯗꯕꯗꯨꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯉꯔꯥꯡ ꯃꯤꯃꯤꯅ ꯃꯄꯨꯡ ꯈꯝꯕꯒꯤ ꯆꯥꯛ ꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯆꯤꯡꯌꯦꯡꯅ ꯊꯣꯡꯕ ꯆꯥꯛꯇꯨ ꯄꯨꯈꯝꯗ ꯐꯖꯅ ꯇꯥꯁꯤꯟꯅ ꯊꯤꯔꯒ ꯃꯇꯥꯏꯗ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃꯗꯤ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯅꯤ ꯄꯥꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯗ ꯌꯧꯔꯝ ꯐꯥꯠꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯍꯦꯟꯖꯥꯡ ꯍꯥꯎꯏ ꯀꯥꯏꯅ ꯆꯥꯛ ꯍꯥꯞꯄꯧ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯆꯥꯛ ꯂꯩꯍꯧꯗ꯭ꯔꯦ, ꯆꯦꯡꯗꯣ ꯐꯔꯛ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯊꯣꯡꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯄꯨꯈꯝ ꯑꯅꯤꯗꯣ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯄꯥꯝꯄꯥꯗ ꯊꯝꯂꯝꯃꯤ꯫ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯎꯕꯗ ꯙꯅꯔꯥꯖ ꯑꯍꯥꯟꯕꯗ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯅꯤꯡꯅ ꯃꯥꯜꯂꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯕ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯅꯣꯛꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯔꯣ ꯏꯆꯥꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯇꯧ ꯂꯩꯕꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯤ ꯀꯩꯅꯣ꯫ ꯙꯅꯔꯥꯖ ꯃꯤꯀꯨꯞ ꯑꯃ ꯈꯜꯂꯤ꯫ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯃꯁꯤꯒꯤ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯅꯪꯗꯤ ꯀꯝꯗꯧꯅ ꯀꯅꯥꯗꯒꯤ ꯇꯥꯔꯨꯔꯤꯕ? ꯃꯇꯧ ꯂꯩꯕꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯁꯤꯒꯤ ꯑꯥꯔꯊ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯉꯕꯁꯨ ꯈꯪꯁꯤꯟꯅꯗꯅ ꯑꯄꯪꯕꯤ ꯁꯥꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯃꯛꯅꯗꯤ ꯆꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯅ ꯆꯥꯕꯗꯤ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ꯫ ꯑꯩꯍꯥꯛ ꯃꯥꯅ ꯍꯥꯎꯅ ꯆꯥꯕꯗꯣ ꯎꯕꯗ ꯆꯥꯅꯤꯡꯕꯅ ꯇꯤꯟ ꯌꯣꯠꯄꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯙꯅꯔꯥꯖꯅ ꯆꯤꯡꯅꯅ ꯑꯃꯗꯤ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯍꯥꯏꯕꯗꯤ? ꯃꯇꯧ ꯂꯩꯕꯤ ꯋꯥ ꯉꯥꯡꯗꯅ ꯃꯣꯕꯥꯏꯜ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯝꯕꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯅꯝꯍꯧꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯄꯥꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯙꯅꯔꯥꯖ ꯚꯥꯞ ꯑꯗꯨꯃꯛ ꯇꯥꯔꯦ꯫ ꯊꯣꯏꯗꯣꯛꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯗꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯁꯨ ꯂꯧꯊꯣꯛꯂꯨꯔꯣ, ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡꯅꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ꯫ ꯃꯇꯧ ꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯃꯄꯥꯅ ꯌꯥꯔꯦ ꯈꯟꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯕꯕꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯂꯧꯊꯣꯛꯂꯨꯕ ꯆꯠꯈꯤ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯃꯣꯏ ꯕꯕꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯄꯪꯂꯤꯕ ꯆꯥꯎꯒꯗꯕ ꯋꯥꯠꯂꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯉꯁꯥꯏ ꯑꯃꯨꯛ ꯃꯥꯅ ꯃꯁꯤ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯔꯤꯕ ꯈꯜꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯊꯣꯡꯂꯝꯃꯦꯅꯦ꯫ ꯙꯅꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯄꯪꯕ ꯅꯠꯇꯦ, ꯃꯔꯝ ꯂꯩ, ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯑꯩꯍꯥꯛ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯦꯡꯒꯦ꯫ ꯍꯥꯎꯇꯦ, ꯌꯣꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯖꯤꯛꯇꯁꯨ ꯄꯤꯁꯨꯝꯁꯨꯂꯛꯄ ꯌꯥꯔꯣꯏ꯫ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯥꯎꯕ ꯁꯥꯅ ꯆꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯄꯨꯟꯁꯤꯗ ꯁꯨꯛꯀꯥꯎ ꯀꯥꯎꯔꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯇꯧ ꯂꯩꯕꯤ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯑꯣꯏꯅꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯆꯥꯛꯇꯨ ꯊꯝꯂꯒ ꯐꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯐꯝꯇꯕꯒ ꯃꯄꯥ ꯙꯅꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ, ꯑꯩꯍꯥꯛꯇꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯎꯕ ꯃꯇꯝꯗ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯏꯁꯤꯡ ꯆꯣꯠꯍꯜꯂꯒ ꯆꯥꯛꯇꯨ ꯈꯣꯊꯩ꯫ ꯏꯔꯨ ꯀꯥꯔꯕ ꯁꯧꯒ꯭ꯔꯤ ꯃꯍꯤꯗꯨ ꯍꯩꯊꯩ꯫ ꯍꯥꯏꯐꯦꯠ ꯆꯥꯛꯇꯨ ꯇꯣꯠꯂꯒ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃ ꯃꯌꯥꯗ ꯍꯨꯛꯏ꯫ ꯌꯣꯠꯄ ꯌꯥꯗꯅ ꯍꯥꯎꯇꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯕ ꯃꯥꯅ ꯆꯥꯔꯝꯃꯤ꯫ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃ ꯊꯨꯝ ꯅꯝꯂꯒ ꯇꯪꯈꯥꯏ ꯌꯥꯎꯅ ꯆꯤꯛꯂꯒ ꯆꯥꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ, ꯃꯁꯤꯗꯤ ꯍꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯁꯩꯇ ꯆꯦꯡꯌꯦꯡꯁꯤꯗ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯇꯣꯠꯂꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃ ꯆꯤꯛꯂꯒ ꯆꯥꯕꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯃꯁꯤꯃꯛꯅ ꯍꯥꯏꯅꯔꯝꯕ ꯖꯥꯠꯅꯤ꯫ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗ ꯇꯨꯃꯥꯏ ꯆꯖꯤꯛꯇ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯇꯣꯠꯄꯗꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯎꯗ꯭ꯔꯕꯗꯤ ꯍꯥꯏꯅꯔꯝꯃꯣꯏ ꯍꯥꯏꯕ? ꯐꯥꯒꯤ ꯅꯠꯇꯦ ꯃꯃꯥ, ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯎꯈ꯭ꯔꯕ ꯏꯟꯁꯥꯡꯅꯤ꯫ ꯅꯪꯁꯨ ꯆꯥꯔꯒ ꯑꯝꯇ ꯌꯦꯡꯉꯨ, ꯌꯥꯝꯅ ꯐꯖꯅ ꯍꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯙꯅꯔꯥꯖꯅ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃꯃꯨꯛ ꯍꯨꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯍꯥꯎꯗ ꯍꯥꯎꯔꯕ ꯅꯤꯡꯂꯛꯈꯤ꯫ ꯌꯦꯡꯅ ꯃꯇꯤꯟ ꯌꯣꯜꯂꯛꯈꯤ꯫ ꯃꯈꯨꯠꯇꯨ ꯏꯁꯤꯡ ꯆꯣꯠꯍꯜꯂꯒ ꯆꯥꯛꯇꯨ ꯄ꯭ꯔꯕ ꯀꯣꯊꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯧꯕꯒꯨꯝ ꯍꯥꯏꯐꯦꯠ ꯇꯣꯠꯂꯒ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃ ꯃꯌꯥꯗ ꯍꯨꯛꯏ꯫ ꯁꯥꯒꯤ ꯇꯧꯕ ꯃꯇꯝꯗ ꯂꯛꯀꯛ ꯇꯧꯏ꯫ ꯑꯗꯨꯒ ꯙꯅꯔꯥꯖꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫
ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯍꯥꯎꯅ ꯆꯥꯈꯤꯕꯒꯤ ꯃꯇꯧ ꯇꯝꯅ ꯃꯍꯥꯛꯁꯨ ꯆꯥꯈꯤꯔꯝꯃꯤ꯫ ꯆꯥꯅ ꯆꯥꯅ ꯃꯇꯧ ꯃꯥꯅ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯃꯣꯏ ꯕꯕꯥ, ꯃꯁꯤꯗꯤ ꯆꯥꯟꯅꯅ ꯍꯥꯎꯏꯗꯅ꯫ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯍꯥꯎꯈ꯭ꯔꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤ ꯈꯪꯗꯕꯗꯒꯤ ꯆꯥꯔꯛꯇ꯭ꯔꯕꯅꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯃꯁꯤ ꯇꯣꯏꯅ ꯆꯥꯕ ꯇꯥꯔꯦ꯫ ꯃꯇꯧ ꯂꯩꯕꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯆꯥꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯇꯤꯟ ꯌꯣꯠꯂꯤ꯫ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯆꯥꯈꯤꯕ ꯑꯁꯤꯅꯗꯤ ꯐꯥꯒꯤ ꯅꯠꯇ꯭ꯔꯦ, ꯇꯁꯦꯡꯅ ꯍꯥꯎꯔꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯈꯨꯠꯅ ꯊꯣꯡꯕꯅꯤ, ꯀꯌꯥꯝ ꯍꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯔꯒ ꯑꯝꯇ ꯌꯦꯡꯉꯣ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯎꯃꯟꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ꯫ ꯃꯇꯧ ꯂꯩꯕꯤ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ ꯍꯥꯏꯕ ꯑꯁꯤꯗ ꯑꯗꯨꯃꯛ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯣꯡꯂꯒꯅꯤ ꯈꯟꯗꯨꯅ ꯄꯛꯁꯤꯟꯅꯔꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯃꯥ꯫ ꯃꯇꯧ ꯂꯩꯕꯤ ꯃꯈꯨꯠꯇꯨ ꯏꯁꯤꯡ ꯆꯣꯠꯍꯜꯂꯒ ꯆꯥ ꯈꯔ ꯈꯣꯊꯩ꯫ ꯁꯧꯒ꯭ꯔꯤ ꯃꯍꯤꯗꯨ ꯍꯩꯊꯔꯒ ꯆꯥꯛꯇꯣ ꯇꯣꯠꯂꯤ꯫ ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯃꯌꯥꯗ ꯍꯨꯛꯏ꯫ ꯍꯥꯏꯐꯦꯠ ꯆꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯤ, ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯏ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯁꯨꯛꯇꯣꯛꯏꯕꯗꯤ, ꯍꯥꯎꯇ꯭ꯔꯕꯣ? ꯃꯇꯧ ꯂꯩꯕꯤ ꯉꯔꯥꯡ ꯃꯤꯃꯤꯗ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯃꯤꯃꯤ, ꯅꯈꯣꯏ ꯇꯥꯆꯧꯅ ꯍꯥꯎꯅ ꯆꯥꯈꯤꯕꯗꯣ ꯃꯗꯨ ꯑꯩꯒꯤꯗꯤ ꯑꯍꯥꯎꯕꯅꯦ꯫ ꯃꯍꯥꯛꯅ ꯍꯥꯎꯇꯕꯗꯣ ꯑꯩꯒꯤꯁꯨ ꯍꯥꯎꯇꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯠ ꯇꯧꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯃꯍꯥꯛꯀꯤꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯇꯥꯠ ꯅꯠꯇ꯭ꯔꯒ ꯂꯧꯅꯕ ꯍꯥꯏꯕꯗꯣ ꯂꯩꯇꯦ꯫ ꯃꯁꯤ ꯍꯦꯛ ꯎꯔꯛꯄꯗ ꯃꯇꯧ ꯂꯩꯕꯤꯗꯨ ꯍꯥꯎꯇ꯭ꯔꯕꯁꯨ ꯍꯥꯎꯗꯅ ꯑꯍꯥꯎꯕ ꯁꯥꯔꯒ ꯆꯥꯔꯝꯃꯤ꯫ ꯆꯥꯅ ꯆꯥꯅ ꯑꯦꯛꯇꯤꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯁꯨꯒꯠꯄ ꯅꯠꯇꯤꯌꯦ, ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯁꯤꯗ ꯉꯥꯎꯕꯅꯦ꯫ ꯑꯩꯁꯨ ꯑꯁꯨꯃꯥꯏꯅ ꯍꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯨꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯎꯕꯗꯤ ꯅꯠꯇꯕꯅꯤꯅ ꯌꯣꯠꯁꯤꯟꯅꯤꯡꯗꯦ꯫ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃ ꯆꯤꯛꯂꯒ ꯉꯝꯅꯕ ꯌꯣꯠꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯉꯥꯛꯅ ꯍꯥꯎꯇ꯭ꯔꯕꯁꯨ ꯍꯥꯎꯇꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯕ ꯃꯥꯜꯍꯜꯂꯒ ꯆꯥꯛ ꯄꯨꯈꯝꯗꯨ ꯂꯣꯏꯅ ꯆꯥꯈꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯆꯨꯝꯅꯇ ꯃꯁꯥꯒꯤ ꯃꯃꯥꯡꯗ ꯑꯦꯛꯇꯤꯡ ꯇꯧꯕ ꯈꯛꯇꯅꯤ꯫ ꯃꯇꯧ ꯂꯩꯕꯤꯒꯤ ꯑꯇꯗꯥꯏꯒꯨꯝꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ, ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯔꯒ ꯏꯃꯥ ꯕꯕꯥꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯕꯗꯤ? ꯙꯅꯔꯥꯖꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯥꯊꯔꯒ ꯃꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯌꯦꯟꯁꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯆꯥꯛꯁꯤꯅꯒ ꯃꯔꯣꯟ ꯑꯃ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯅꯈ꯭ꯔꯦ꯫ ꯃꯃꯥꯅ ꯃꯁꯥ ꯄꯝꯕꯒꯨꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯄꯥ ꯌꯥꯝꯅ ꯆꯥꯁꯤꯜꯂꯔꯣꯏ, ꯆꯦꯡꯌꯦꯟꯒ ꯁꯧꯒ꯭ꯔꯤꯒꯁꯦ ꯅꯨꯡ ꯐꯣꯝ ꯇꯧꯏ ꯍꯥꯏꯅꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯙꯅꯔꯥꯖ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯤꯒꯤ ꯏꯆꯥꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯗꯤ ꯅꯨꯡꯁꯤ ꯆꯩꯔꯥꯛꯅꯤ, ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏ꯫ ꯅꯄꯥꯅ ꯍꯥꯎꯕꯒꯤ ꯑꯩꯁꯨ ꯍꯥꯎꯕꯅꯤ, ꯅꯄꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯅꯁꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯈꯨꯠ ꯍꯥꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯍꯧꯏ, ꯑꯗꯨꯗꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯅ ꯌꯥꯔꯦ ꯍꯥꯏꯅ ꯂꯩꯍꯧꯔꯦꯀꯣ? ꯙꯅꯔꯥꯖ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯐꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯕꯦꯠꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯙꯅꯔꯥꯖꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯕꯗꯨ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ, ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯑꯔꯨꯕ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯉꯟꯅ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇꯅ ꯂꯩꯔꯝꯃꯤꯕꯗꯤ? ꯙꯅꯔꯥꯖꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯉꯁꯤ ꯏꯆꯥꯅ ꯆꯦꯡꯌꯦꯟꯒ ꯁꯧꯒ꯭ꯔꯤꯗ ꯀꯔꯤꯝꯇ ꯊꯥꯛꯇꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡꯗ ꯍꯥꯎꯅ ꯆꯥꯈꯤꯕꯒꯤ ꯃꯔꯝ ꯈꯪꯂꯕ꯭ꯔꯥ? ꯀꯔꯤꯒꯤ ꯈꯪꯗꯅꯤ, ꯀ꯭ꯂꯥꯁ ꯀꯥꯜꯂꯛꯄꯁꯨ ꯅꯠꯇꯅ ꯃꯣꯏ ꯕꯕꯥꯅ ꯈꯜꯂꯤꯕꯗꯨꯃꯛ ꯑꯩꯅꯁꯨ ꯈꯜꯂꯤ, ꯈꯪꯉꯤ꯫ ꯙꯅꯔꯥꯖꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯥꯅ ꯍꯥꯏꯔꯛꯏ, ꯈꯪꯉꯕꯗꯤ ꯀꯝꯗꯧꯁꯦ ꯍꯥꯏꯕ? ꯅꯪꯉꯣꯟꯗ ꯂꯩꯕ ꯄꯨꯛꯅꯤꯡ ꯋꯥꯈꯟꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯇꯥꯁꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥꯗꯨꯕꯨꯗꯤ ꯐꯩ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯐꯕ ꯀꯥꯡꯂꯨꯞꯇ ꯆꯜꯂꯤ, ꯊꯧ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕꯒꯤ ꯋꯥꯇꯅꯤ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯣꯉꯥꯟꯍꯟꯕꯤꯒꯅꯨ, ꯃꯣꯏ ꯕꯕꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯇꯨꯡ ꯏꯟꯍꯟꯕꯤꯌꯨ꯫ ꯇꯧꯕꯇꯕꯨ
ꯏꯆꯥꯁꯦ ꯃꯇꯣꯝꯇꯅꯤ ꯃꯊꯛꯇ ꯑꯃ ꯃꯈꯥꯗ ꯑꯃꯁꯨ ꯂꯩꯇꯦ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯨꯗ ꯇꯧꯕꯤꯌꯣ ꯁꯅꯥꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯙꯅꯔꯥꯖ ꯃꯊꯛ ꯃꯈꯥ ꯂꯥꯝꯃꯛꯏ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯁꯄꯣꯔꯠ ꯇꯧꯔꯒ ꯗꯥꯏꯇꯒꯤꯗꯤ ꯂꯩꯊꯣꯛꯅꯤꯡꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ ꯁꯅꯥꯇꯣꯝꯕꯤꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯁꯣꯏꯔꯕ ꯀꯥꯟꯗ ꯃꯤꯁꯩ ꯆꯥꯕꯁꯤꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯨꯝꯕꯒꯤ ꯕꯨꯗꯤ ꯃꯇꯥꯁꯤꯅ ꯃꯣꯏ ꯕꯕꯥꯒꯤ ꯃꯊꯛꯇ ꯂꯥꯟꯕ ꯍꯧꯅꯕ꯭ꯔꯣ ꯙꯅꯔꯥꯖꯅ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯌꯦꯠꯇ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯪꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯂꯩꯀꯥꯏꯁꯤꯗ ꯈꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯐꯩ ꯃꯇꯝꯁꯤꯒꯤ ꯆꯤꯟꯖꯥꯛ ꯆꯥꯗꯦ ꯍꯣꯠꯅꯕ ꯀꯜꯂꯤ ꯂꯥꯏꯔꯤꯛ ꯍꯩ ꯑꯗꯨꯕꯨ ꯑꯆꯥꯎꯔꯣꯝ ꯀꯥꯕ ꯇꯥꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗꯗꯤ ꯏꯖꯠꯇꯤ ꯈꯔ ꯁꯣꯛꯏ ꯏꯖꯠ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯏ ꯈꯖꯤꯛꯇꯪꯗ ꯃꯤꯅꯣꯛꯐꯝ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯕꯗꯨꯅꯤ ꯆꯥꯁꯤ ꯃꯔꯨ ꯍꯨꯟꯗꯣꯛꯁꯤ ꯃꯇꯥꯡ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯆꯩꯍꯠꯄꯁꯨ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯉꯁꯤ ꯆꯦꯡꯌꯦꯟꯒ ꯁꯧꯒ꯭ꯔꯤꯒ ꯀꯔꯤꯝꯇ ꯊꯥꯛꯇꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡꯗ ꯍꯥꯎꯅ ꯆꯥꯈꯤꯕ ꯆꯝꯅ ꯈꯟꯕ ꯌꯥꯔꯣꯏ ꯃꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ ꯈꯪꯕ ꯑꯃ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤꯗ ꯂꯦꯞꯇꯣꯏꯅꯣ ꯖꯒꯣꯏꯗꯤ ꯄꯨꯡꯅꯨꯡꯒꯤ ꯃꯈꯥ ꯄꯣꯟꯒꯗꯕꯅꯤ ꯖꯒꯣꯏ ꯁꯣꯏꯗꯅꯕ ꯇꯥꯟ ꯀꯥꯏꯗꯅ ꯌꯩꯕꯤꯌꯨ ꯙꯅꯔꯥꯖꯅ ꯍꯥꯏꯔꯛꯏ ꯏꯁꯥꯅ ꯄꯥꯝꯂꯨꯔꯕ ꯅꯨꯡꯁꯤꯔꯨꯔꯕꯅꯤꯅ ꯀꯝꯗꯧꯅꯤ ꯃꯁꯤ ꯑꯌꯥꯌꯥꯗꯒꯤ ꯂꯪꯗꯥꯏꯗ ꯊꯝꯃꯁꯤ ꯃꯇꯝꯅ ꯀꯔꯤ ꯄꯨꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯄꯨꯔꯛꯄ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯜꯂꯁꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯇꯧꯂꯩꯕꯤ ꯈꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯉꯁꯤꯗꯤ ꯃꯦꯃꯤ ꯃꯉꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯗꯦ ꯁꯪꯒꯣꯟꯗ ꯈꯝꯕꯅ ꯆꯔꯨ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯂꯩꯕꯤꯅ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯗꯥ ꯈꯝꯕ ꯍꯣꯏꯒꯤ ꯑꯍꯥꯎꯕ ꯁꯧꯒ꯭ꯔꯤꯗꯣ ꯀꯔꯤꯝꯇ ꯊꯥꯛꯇꯅ ꯊꯣꯡꯉꯒ ꯆꯥꯏ ꯀꯌꯥꯝ ꯍꯥꯎꯏ ꯆꯦꯡꯌꯦꯟꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯏꯃꯥ ꯕꯕꯥꯅꯁꯨ ꯐꯖꯅ ꯍꯥꯎꯏ ꯍꯥꯏ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯈꯝꯕꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯉꯣꯟꯗ ꯏꯁꯝ ꯁꯝꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯅꯪꯕꯨ ꯈꯪꯍꯟꯅꯤꯡꯗꯨꯅ ꯄꯥꯈꯣꯡ ꯑꯣꯏꯅ ꯆꯝꯕꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯦ ꯃꯇꯧꯂꯩꯕꯤꯅ ꯊꯧꯅ ꯍꯥꯞꯀꯠꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯃꯗꯣ ꯑꯩꯅ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯂꯧꯗꯦ ꯗꯥ ꯈꯝꯕꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯡ ꯆꯜꯂꯤꯕꯗꯣ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯟꯕꯨ ꯈꯪꯅꯤꯡꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯟꯕꯨ ꯆꯞ ꯆꯥꯅ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯗꯥ ꯈꯝꯕꯅ ꯍꯥꯎꯅ ꯆꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯍꯥꯎꯅ ꯆꯥꯈ꯭ꯔꯕꯅꯤ ꯃꯗꯨꯁꯨ ꯏꯁꯝ ꯁꯝꯅ ꯆꯥꯈꯤꯕ ꯅꯠꯇꯦ ꯏꯃꯥ ꯕꯕꯥꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯆꯥꯈꯤꯕꯅꯤ ꯃꯁꯤ ꯐꯥꯎꯕꯗ ꯗꯥ ꯈꯝꯕꯅ ꯄꯥꯡꯗꯨꯝ ꯇꯨꯝꯗꯅ ꯂꯩꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯈꯝꯕꯅ ꯃꯇꯧꯂꯩꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯔꯥꯎꯕ ꯉꯝꯗꯦ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯀꯤꯕ ꯑꯣꯏꯅ ꯄꯣꯛꯏ ꯃꯇꯧꯂꯩꯕꯤꯅ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯗꯥ ꯈꯝꯕꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯊꯧꯅꯥ ꯌꯥꯎꯗꯕ ꯎꯠꯄꯅꯤ ꯈꯝꯕꯅ ꯈꯣꯟꯖꯦꯜ ꯂꯨꯝꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯂꯦꯞꯂꯕ꯭ꯔꯥ ꯃꯇꯧꯂꯩꯕꯤꯅ ꯁꯥꯎꯔꯣꯡꯅꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛ ꯐꯥꯒꯤ ꯍꯩꯇꯦ ꯐꯥꯒꯤ ꯄꯨꯕ ꯃꯤꯁꯨ ꯅꯠꯇꯦ ꯈꯝꯕ ꯃꯕꯨꯛꯇ ꯍꯔꯥꯎꯏ ꯃꯥꯏꯇꯣꯟꯗ ꯐꯣꯡꯗꯣꯛꯇꯅ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛ ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯂꯥꯟ ꯁꯥꯒꯠꯂꯒ ꯃꯪꯂꯥꯛꯅꯕꯗꯣ ꯄꯥꯝꯗꯦ ꯃꯇꯧꯂꯩꯕꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯒꯦꯕ ꯑꯃ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯈꯣꯡꯃꯣꯞꯁꯦꯕ ꯇꯥꯟꯅꯁꯦ ꯑꯩꯒꯤꯗꯤ ꯅꯨꯡꯗ ꯇꯥꯕ ꯃꯌꯦꯛꯀꯨꯝꯕꯅꯤ ꯇꯨꯡꯒꯤ ꯋꯥꯕꯨ ꯏꯆꯪ ꯊꯪꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯝꯕꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝꯁꯤ ꯇꯨꯡꯗꯁꯨ ꯃꯁꯤꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯔꯦꯞꯄ ꯂꯩꯇꯦ ꯃꯈꯨꯠ ꯃꯥꯅ ꯍꯛꯇꯨꯅ ꯏꯕ ꯅꯨꯡꯗ ꯇꯥꯕ ꯃꯌꯦꯛꯁꯨ ꯃꯁꯥꯃꯛꯅ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯌꯦꯛ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯎꯍꯟꯗꯕ ꯌꯥꯎꯏ ꯁꯩꯍꯧꯗ ꯐꯖꯃꯜꯂꯤ ꯄꯣꯂꯣꯏꯗ ꯊꯤꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯈꯦꯠꯅꯔꯕꯗꯤ ꯑꯁꯣꯝꯕꯗꯨꯅ ꯄꯨꯛꯆꯦꯟ ꯄꯤꯛꯄꯁꯨ ꯇꯥꯍꯧꯏ ꯃꯇꯧꯂꯩꯕꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯈꯝꯕꯕꯨ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯀꯤ ꯑꯔꯦꯞꯄ ꯅꯨꯡꯁꯤꯕꯕꯨ ꯇꯨꯡꯗ ꯀꯣꯝꯊꯣꯔꯛꯀꯅꯤ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ
adana sarona na hare chume tungi punsi uthokwa asingma nate adubo aina masimadi wasaktuna haba ngamgani da khamane letliba phireptudagi saruk sam hengana aina lepa ngamgani ai hojik ate atopama taningdre ima babagi mamangda chinghen ge sogrida karimta thaktana thonglaga sakhibagi pakhom ai taninge khamana matolebina mabu nungsi jabsi uraga hena hena so nungsiba phaurai aduna matolebida nungsina yenglaga harai ai hakso nungsiba khange afama su phawi aduda habasidagi makha taba ngamkhidre khulai thuna khanga khangji oina matolebina harai da khamagi adu adagi wado taningdre ai setlage aina pensaba wahai taba phangai wahai amatadi haisaramge hawbadagi tanda tanai aroiba phau tanahange khanbigano aranba asoibada amo anirakti nganase ahumlak subadadi warauna rose ngasidi nungaire ningjerabagi mahayale ai setle asi haraga matolebi mama leiduna satpa hawi khambana ngak na matolebida yenglaga harai karigino ningthina saktingai churamaga satlibadi matolebi mama lesilai aduga noklaga harai soidana sakla khanglaga chatlabane ahanba lamasi swasida lepase anisuba lamaidadi mamani yamanase da khambaso lamangda thoklaga angabugum lahoro aiso oyeta kana lei haba udaba mkai chakhrage mata asida babung gyana su thoksom ibriba sajin bi orbasu yare haiba wari asigi ahum subasaro mayamda tahan jabalo jare wari asida soiki balan ki biarwaso ngakpiyo haina amuka sana haijare amadi wari asibuta biraga afaba asumbada maloksimbiyo arobada mihapunampu iko unanu khurumjari